Thaina mamangayda achauba leibak amada Manibhadra kauba lalonba nupa ama lairame. Manibhadra adukki matik ina kaira khunba lamdamdugi miyamna izat taunaba misak amani. Makhoigi yamlaba lau ingkol kaya marumsu leibaktugi mafam kayada lairame. Makhoigi matai manaw anikhak lairiba yum adusu ningthaugi konumgum yamna phajana awat apa leitana sarami. Mahaki wakhalda makhoisi ina khule khanduna nunga yaifaba misak oire haiduna sauthokpagi wakhal lairamde. Minungsi sauba laita laira singi kathokpa amadi migi awa anada mateng tauba puksel sauba misak ama oina haurakpa miyoini. Laibak aduda Manibhadragi imungbu masak khangdaba kanasu leite. Magi nupi gaitisu magi mapuroibadagi taba natte. Miyok misan phabi ing tapi minungsi saubi nupi ama oirame. Mapuroibagi yathang khudingbu thabak oina pangthokpa mahay yalhanba haibasi Gayatri tawdaba yadraba mathaudangni haina khanjaramme. Manibhadra amadi Gayatri mamitta masa ujaramde. Masimakna angangsingbu yamna nungsina luna sana tawjaramme. Sahi khudingi kumhay harausing lakpa matamda naknaba mari matasing amadi khangna sanabasing makhoigi mayumda kauduna ahaw ba asa athaksing sillangduna saminay. Kudol pot kaya piduna marup mapang mari matasinggi mari hena sa sinaba honazay. Gayatri su adu mangay. Khul leikaygi miyoy amana makhoigi yumda lakpa matamda masa ihang-hangna kaidongnungda halhalamde. Laijaba asa athak kudol na singba kaya marum piduna haraw tawjaramme. Nongma makhoigi yumda makhoigi khangna sanaba marup mapang khara kauduna ahaw ba mathelukoy kaya marum saminaramme. Manibhadra amadi Gayatri na makhoigi imungda thabak sunaba lairiba miyoysing aduga loinana sillangduna hauraba makhal-makhalgi mathelukoy kaya marum ningthina siam saramme. Aduga mithuglensing adugi mabukning pelhalamme. Marup mapangsing adusu sillangibasingdu saminaraba matung ngamjaba kudol pot kaya piduna marup mapangsing adubu ningthina tawbiramme. Marup mapangsingdu chatkhaba matungda Manibhadra na magi nupida harawba minok amaga loinana hairamme. Hai nupi yenguna he aikhoigi asuk yamlaba leibak sida lairiba miyoysing amadi marup mapangsing asina aikhoina honajabasida tamjariba kudol kharasida penbiradana aikhoigi iphamda piramliba yaifamangol singse masigi mahina aikhoigi punsi se wata padana hena nunga yaifaba Saba thakpa wataba pusi haibado oigadawribanine. Tunggi mityeng sana uba ngambi Gayatri na mapuroibagi wa aduda sor sangna hondoklammi pakhum pirakhe. Khangdreda nupa haujik aikhoina ipan pharingai sida aikhoigi mi aduk watabagi wani. Hayeng nang aina awaba kudong thiba taraklaba matamda kanabu aikhoigi iteng pangbirakadawribano. Imita isa ama uzaba sunatte. Aidi nungsa yamna thiko. Manibhadra na magi nupigi paukumduda makata na kumlamme. Hai nupi adugumba pungning piksinba wakhaldo khanganu na hey. Ikut tingthoklaga mikut tingthorei haibado madu khangune. Aina miyamgidamak laijaba pumnamak kathoktana honaribasidi. Karisu khaluno. Hayeng aikhoina waraklaba matamdasu makhoina aikhoigidamak soidanamak leplakadawribani. Gayatri na wakhal phattaba haibadu maset amata khanba haitaba magi nupada yenglaga wakhal nungai thokna noklaga khomme. Othokna susamkhreda ko nupa nangse nangna khaliba adumna mipum khudingmak loina khanba oresano. Nahakna aina ngangbasu lobigadaba natte. Aduna matamdo Yorok yengba haibaduni. Masigi matung nongma ayuk anganba amani Manibhadragi yamna luna tinaba marup Gopal Devadu taha kok yamna sabagi sakpamda Manibhadragi mayumda laklamme. Aduga yumdugi sumangda leplaga magi marup putananaba khonjen khara kalab kauramme. Gopal na kauribadu imungda ayuki thabak inkhang loisillaga lairiba Gayatri na taraduna
ꯀꯧꯔꯤꯕꯗꯨ ꯈꯨꯝꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ "ꯍꯣ, ꯇꯥꯔꯦ, ꯀꯅꯥ ꯑꯣꯏꯔꯕꯅꯣ?" ꯒꯥꯏꯇ꯭ꯔꯤ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯔꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯍꯩꯃꯥ, ꯇꯥꯗꯅꯤꯗꯅ, ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯇꯥꯗ, ꯀꯔꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕꯅꯣ?" ꯒꯣꯄꯥꯜ ꯗꯦꯕ ꯑꯋꯥꯕ ꯋꯥꯔꯤ ꯑꯃ ꯐꯨꯝꯕꯒꯨꯝꯅ ꯃꯛꯁꯤꯜꯂꯕ ꯃꯥꯏꯊꯣꯡꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯅꯣꯛꯂꯝꯃꯤ, ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯅꯤ ꯏꯕꯦꯝꯃ, ꯑꯩꯒꯤ ꯃꯔꯨꯞꯇꯨꯕꯨ ꯂꯩꯈꯤꯕ꯭ꯔꯣ?" "ꯇꯥꯗ, ꯂꯩꯌꯦ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ, ꯐꯤꯗꯥ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇ ꯐꯝꯕꯤꯔꯝꯃꯣ." ꯒꯥꯏꯇ꯭ꯔꯤ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯃꯅꯤꯚꯗ꯭ꯔ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯅꯨꯡꯁꯤꯅ ꯀꯧꯔꯝꯃꯤ꯫ "ꯏꯇꯥꯎ, ꯂꯦꯡꯕꯤꯔꯛꯂꯤꯗꯅ?" "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯂꯥꯛꯆꯔꯤꯌꯦ." ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯨ ꯈꯪꯂꯗꯨꯅ ꯃꯅꯤꯚꯗ꯭ꯔꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ꯫ "ꯏꯇꯥꯎ, ꯀꯔꯤ ꯂꯩꯔꯦ? ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅꯇ ꯂꯩꯕ ꯏꯇꯥꯎꯒꯤ ꯃꯥꯏꯊꯣꯡꯗ ꯉꯁꯤ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯟꯅ ꯎꯕꯗꯤ ꯅꯠꯇꯦ, ꯅꯇꯥꯎꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯏꯇꯥꯎꯒꯤ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯕꯒꯦ?" ꯒꯣꯄꯥꯜ ꯗꯦꯕ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯥꯒꯤ ꯃꯔꯨꯞꯅ ꯍꯪꯂꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ "ꯏꯇꯥꯎ, ꯑꯩꯁꯦ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯂꯤꯕꯅꯤ." ꯃꯅꯤꯚꯗ꯭ꯔ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ "ꯏꯇꯥꯎ, ꯀꯔꯤ ꯋꯥꯅꯣꯅꯦ? ꯍꯦꯛꯇꯃꯛ ꯍꯥꯏꯌꯨ, ꯀꯩꯗꯧꯕꯒꯦ? ꯑꯩꯅ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅꯃꯛ ꯄꯥꯡꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯋꯥꯈꯜ ꯑꯗꯨꯛ ꯁꯣꯟꯊꯕꯅꯣ? ꯏꯇꯥꯎꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯣ ꯑꯩꯉꯣꯟꯗ ꯇꯝꯃꯨꯅꯦ." ꯒꯣꯄꯥꯜ ꯗꯦꯕꯅ ꯃꯈꯥ ꯇꯥꯔꯝꯃꯤ꯫ "ꯏꯇꯥꯎ, ꯑꯩꯒꯤ ꯊꯕꯛꯀꯤ ꯄꯨꯔꯛꯄ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯂꯝꯕꯤꯗ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡ ꯐꯥꯎꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯍꯨꯔꯥꯟꯕ ꯗꯥꯀꯨ ꯈꯔ ꯊꯦꯡꯅꯕꯗꯒꯤ ꯂꯣꯏꯅꯃꯛ ꯍꯨꯔꯥꯟꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯏꯇꯥꯎꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯑꯩꯗꯤ ꯃꯗꯨꯒꯤ ꯁꯤꯟꯐꯝꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯖꯔꯤꯕꯅꯤꯗꯣ꯫ ꯑꯄꯤꯛꯄ ꯏꯆꯥꯁꯤꯡꯗꯨꯒ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯃꯐꯝꯁꯤꯗ ꯌꯧꯔꯛꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯊꯕꯛꯇꯤ ꯃꯇꯧ ꯀꯔꯝꯅ ꯃꯈꯥ ꯆꯠꯊꯗꯧꯔꯤꯕꯅꯣ? ꯑꯃꯨꯛ ꯅꯧꯅ ꯂꯧꯔꯨꯒꯗꯕꯁꯨ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯇꯥꯎꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ." ꯃꯅꯤꯚꯗ꯭ꯔ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯏꯌꯥꯡ ꯌꯥꯡꯅ ꯈꯨꯝꯂꯝꯃꯤ꯫ "ꯏꯍꯦ, ꯑꯩꯗꯤ ꯀꯔꯤ ꯑꯗꯨꯛ ꯂꯨꯕ ꯋꯥꯒ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯁꯦꯜꯒꯤ ꯋꯥ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯤ? ꯏꯇꯥꯎꯒꯤꯕꯨ ꯀꯔꯤꯒꯤ ꯇꯧꯗꯅꯤ?" ꯃꯅꯤꯚꯗ꯭ꯔ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯥꯟꯅꯅꯕ ꯀꯧꯔꯝꯃꯤ꯫ "ꯍꯥꯏ ꯅꯨꯄꯤ, ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯎꯄꯨꯗꯒꯤ ꯁꯦꯜ ꯃꯌꯣꯝꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒꯥꯏꯇ꯭ꯔꯤꯅ ꯁꯦꯜ ꯃꯌꯣꯝ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯃꯤ꯫ ꯃꯅꯤꯚꯗ꯭ꯔꯅ ꯃꯌꯣꯝꯗꯨ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯦꯜꯐꯝꯗꯨ ꯐꯪꯂꯕꯗ ꯉꯁꯥꯏ ꯃꯈꯩ ꯃꯥꯏꯊꯣꯡ ꯏꯃꯛ ꯃꯛꯁꯤꯜꯂꯝꯕ ꯒꯣꯄꯥꯜ ꯗꯦꯕ ꯍꯔꯥꯎꯅ ꯁꯦꯜ ꯃꯌꯣꯝꯗꯨ ꯂꯧꯔꯒ ꯍꯥꯏꯔꯝꯃꯤ꯫ "ꯏꯇꯥꯎ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯩ ꯏꯇꯥꯎꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ." ꯃꯅꯤꯚꯗ꯭ꯔꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ꯫ "ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤꯅꯦ." ꯑꯁꯨꯝꯅ ꯒꯣꯄꯥꯜ ꯗꯦꯕꯁꯨ ꯍꯔꯥꯎꯅ ꯁꯦꯜꯐꯝꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯚꯗ꯭ꯔꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯁꯤꯟꯐꯝꯗꯨꯗ ꯌꯥꯎꯕ ꯅꯨꯄꯥ ꯑꯃ ꯇꯍꯥ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯤꯚꯗ꯭ꯔꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯌꯥꯝꯂꯕ ꯄꯣꯠꯂꯝꯁꯤꯡ ꯍꯥꯞꯇꯨꯅ ꯄꯨꯔꯛꯄ ꯖꯍꯥꯖ ꯑꯃ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯨꯞꯈꯤꯗꯨꯅ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯃꯗꯤ ꯖꯍꯥꯖ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯁꯃꯨꯗ꯭ꯔ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯊꯈꯤꯕꯒꯤ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯃꯅꯤꯚꯗ꯭ꯔ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥꯃꯔꯨꯝ ꯊꯥꯗꯨꯅ ꯖꯍꯥꯖ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯥꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯇꯕꯨ ꯀꯜꯍꯧꯔꯕꯗꯤ ꯈꯟꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯥꯒꯤ ꯁꯤꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯑꯣꯏꯅ ꯁꯦꯜꯐꯝ ꯀꯌꯥ ꯑꯃ ꯄꯤꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯌꯥꯝꯂꯕ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨꯒꯤ ꯁꯦꯜꯐꯝ ꯄꯤꯅꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯂꯕ ꯃꯅꯤꯚꯗ꯭ꯔꯒꯤ ꯂꯧꯁꯤꯡ
ingkol kaya marum yonthokki. Masinasu konadabadagi magi luna sana tinaba marup mapangsingda selpham khara mateng pangbinaba haijaramme. Adubu kanamatana makhoigi awabaduda mateng pangge haibiraklamde. Manibhadra wakhal taraklammi nongma magi nupina haikhiba wafamdu hayeng makhoina waraklaba matamda kanasu leiroi haikibadu. Thaudoksing asina Manibhadra wakhal adukki matik nungaitaba haibadu oire. Nungayai pharingai matamdana magi mi ngakta aduga waraba kandana makhoigi kanasu leiramdre. Aroiba oina Manibhadrana magi marup Gopal Debagi manakta laktuna mateng khara nirage haina khalamme. Maramaduna Gopal Debagi mayumda laklamme. Gopal Deba mangoltuda phamduna leiramme. Magi sumanglomda sanglakliba magi marupu ubada kauraklamme. Itaw lakpiribra. Gopal Deba pida ama tharaga makha taraklamme. Itaw somda phamsi. Nate itaw na ngasi lakthoktana lakpa asibu kari leirabage. Manibhadra Gopal Debana thariba pida aduda tapna phamthai pakhom piraklamme. Itaw na suhena khanglamlani. Handak aingonda tariba awabase. Itaw gi maphamdagi sel gi mateng khara nizage haidana laklibani. Gopal Deba maithong do hanjin khiduna khumlaklamme. Itaw aisu angang masang ngamdabaga karbarda sel khara thadakhibaga sel siki amata paidre. Itaw na suhena khanglibaduni. Aidi itaw hoidona sel paiduna tawjaba karbasu natedo. Manibhadra magi marupki pulap subsin khiba pakhumduda wa makha taba ngamdana upai leitana mayumda halakle. Marup mapang kanamatadagi mateng phangrabada magi nupiga tanaduna makhoina haujik leiriba yum ingkholdu yonthokpa haina hainaramme. Yum ingkhol yonthoklaba matungda puthakhiba selpham punamak singlamlaga makhoina athapa khungang amada laklamme. Khangpoksang masa ama saraga mafamduda afangba matam matamgi oiba thabak suraga hinglamme. Manibhadrana lau singu matamdana migi lauphamda thabak suramme. Lau singi matam loiragana migi pochai thangba amadi sing sanba tawduna sel talamme. Aduga Gayatri su phisalonsa tawduna mapuroibagi mateng panglamme. Miyoibagi punsi khubak khunamni haibadumakni. Aduk nungaina konunggumlaba furadalanda awatpa amata leitana hinglamba punsidu ngasidi oirekani khaludaba punsi amada hingle. Pumnamak oidunasu Manibhadra amadi Gayatri hingliba punsi mahingduda kanadasu wakatluba tawdana penthokna adumak hinglamme. Makhoi animag sel talakpa amadi sabinaba mi yamdabana aduk waba haibadudi oiramde. Matam asi phawba makhoi anidi migi mateng pangba pija pithakpa leplamde. Khungangdu laisang amadi lainingba muni risi kaya marumsu marang kaina leiba khungang ama oiramme. Sayol khudingki muni risi amamam kauramme aduga makhoigi mayom aduda chak pijaramme. Aduga angamba khudol masa amatang oirabasu tamjaramme. Nongmagi numitta magi lauphamda numit chupa ama thabak wana sururaga numidang chak ngana sathokduna matay manaw anidu wabana poptana tumthakre. Ngaihaki matungda lainingbagi phizol setpa maru kokpa nupa ama laktuna Manibhadragi phamangda leplaga tumliba Manibhadrabu tananaba kauraklamme. Ho Manibhadra nangbu aina kauribasi tabro hawgatlune tumduna leiranune. Tumduna leibana punsida sakhwatpa ahenba karisu purakloine. Hawgatlu. Adumna laining banupaduna hanjin kaurakpa aduda Manibhadra isi sina tumlambadu mitkap thoraklamme. Makhutna mamitun noiraga hiplambadagi hawgalaklamme. Itha thajadana ahing nongyai aduda magi phamangda mana hanana amukta ukhijiba laining banupa ama leplaga leirambaduda ingak ngakna hangi. Athengba ahing asida tolaba aigi nakta lengbirakbabu kari takpigadabano. Laining banupaduna makha taramme. Nupa masa
haugatlo haugatlo ai nangna hotnajariba nangi akhang kanba ninghanaba leitaba mataw asida ai pungpen pel nangi punsi yaifaba nungaiba amuk hanna pibirage khanduna ai nangi nanakta laklibani laining banupa adugi wa aduda thajaba pumnamak manglaba misak amagum yamna nungaitana pakhum piramme he muni aigini haibada taibang asida kanabu lairibage aigi nupina hanana ifamda pibamsi oirakani haidana mangjaunana haikraba wa ngaktani ngasi thoklibasidi ai yamna ningamlaktre laining banupa aduna Manibhadragi pukning thogatpiduna makha taramme nupa masa adumna khanganu pumnamaksei taibang sembiba mapu mahaki khuzal thorang ngaktani mapu mahakna nangi nafamda tauba sangengni taibang mapuna nafamda sinaba thaudang pumnamak mai paklaba misakni ne nahakse nangi wabagi matam loirabani nahakti taibang miyoi balaktagi athoiba misakni kananasu nanga sangdamnaba yaroi phare aina haigadoriba wase munna taro aina hariba sing asimak hayeng thabak oina pangthokadabani maduna nangi punsi lepsagadabani hayeng nong hek nganbadagi nangi mitta khwaidagi ihan hana uba lainingba nupado asengba lainingba misak natte mahaktu taibang sembiba mapu mahakna nangi damak tharaklaba hi yaini laining banupadu hek uba matamda tintharuba tawdana utup ama pairaga laining banupadu ki makokta kanthagadabani adumna hek tawbagadi yamlaba sanalupa olakadawribani wafam sei thawoidaba tawganu asomna hairamlaga laining banupadu Manibhadragi mitmangdagi mami samkre Manibhadra tumlambadagi khanghau hawgatuna laining banupadu bu khamduna kanna lauraga mitkap thoraklamme ngasai tauriba singsi mahaki mamang oiramle mapuroibana ahing aduda kanna laurakpaduda Gayatri mitkap thoraklamme mathangi ayukni Manibhadrana magi mangi wafam pumnamak magi nupigi mafamda tamlamme laining banupadugi makokta utup amana kallu haiba wafamduda matai manaudu wa wasu nokminarammi adubu makhoi thoina henadi khanjilludre aduk mangni taibangda karamna oithokadoribano haiduna khalammi nungthilgi matamni Manibhadrana magi masam makoidu yamna sangle haiduna makhoigi khuldugi samkoi kakpa naha nupa amabu masam makoi kakpinabagidamak haijerammi nupa adusu harau Manibhadragi mayomda lakke haiduna yabiraklammi sam kakpa nupa adusu laklammi Manibhadragi sumangda Manibhadrabu sam koi kaktuna lairammi hariba tanjaduda Manibhadragi ingkhol matonda samlaga laining banupa amakhak chatkhi Manibhadrana laining banupadu uba matamdadi ngarang magi manglanda lakamliba laining banupa aduga masak chap manarammi mahak imungda lairibi magi nupibu amuktang khonjel kanna kaurammi aduga masam makoi kaklibadu hundoklamlaga mafam aduaida taba singai bag ama khulammi aduga satkriba laining banupadugi matungda parap tanakhi magi mapuroibana kanna kaukhibadu taraduna kari tauba yaurabano khanduna Gayatri su imungdagi parap senthoraklammi magi nupana laining banupa amagi matungda singai bag ama pairaga tanakhibadu mahaksu urammi madu ubada Gayatrina wa thoknaba tare khanduna mihul lawailu ton yaukre makhutna makok paisinduna khanglammi adubu khanghaude Manibhadrana makhutta pairiba singai bag aduna mamangda satliba laining banupa adugi makokta kantharammi angakpagi matawni ngarangi manglanda haikiba adumag asengba oina thoklare Manibhadrana singai bag aduna laining banupa adugi makokta hek kanbagadi laining banupa adugi haksangdu yamlaba sanalupa kayamarum olaklammi thaudoktubu uhauba mising adudi maya karaga yengba haibadu oirammi matai manau anidudi samkakpa nupadu lairi haibaga kauthoklure makhoi anina kirup yengnei samkakpa nupa adusu wa maset amata hairamdana
wakhal ama khanbagum mafamdudagi prap chatkhre. Gayatri du mapuroibagi manakta saksilaktuna hangi. Karino tauriba matausibo? Manibhadra na makha taramme. Onthokpanida. Nupa masa sisu migi lining bagi makoktaga utukna kaludana wathok oirani se. Haibaga taubaga samkakpa nupa adusu lining banupa amagi makokta utukna kalubagi wathok oiduna mayam sangduna warakhi. Masigi matung tarakpadadi kathokpa minungsi sauba puksel saubana masaruk oijaraklaba Manibhadra amadi Gayatri tung koina miyam ki mateng pangduna nunga yaifana pankhiramme.